North East की Ahanba Oina Assam की Dibrugarh दा COVID-19 का Hairap Manaba Human Metapneumovirus Hmpv की लाइचत्ता positive ओइबा Thengnare लेंगा कमरी लेनबा Health Department ना हौजिक China याउना India की state खरदा संदोरकलिबा respiratory organ सिंगदा नाहनबा COVID-19 का Hairap Manaba Human Metapneumovirus Hmpv लाइचत असे करिसु मिपाइनिंगाई लेते हाइना official ओइना लाउथोकिबा लेरबसो युमलोनरिबा Assam state ता चही तरा दंगाइरिबा अंगांग amada Hmpv positive oiba Thengnare haina official oina lauthorappada Manipur state ki miyam sing hauzik mipainaba poknare official oiba pau amagi matung inna Hmpv na naraba angang ado hauzik Assam gi Dibrugarh da leiba Assam Medical College and Hospital da layeng laga stable oina leiri haire hairaba college asigi medical superintendent Dr. Dibrugarh Buyana phongdorakibada hairiba patient ase numit mari nigi mamangda lok thungbaga mari leinana treatment tawduna lakhibane haukiba irai numita patient adugi sample sing lohowal base ICMR RMRC gi result singi matung inna hairiba patient ase Hmpv positive oide haiba khangmangam khibane makhata na sample sing Indian Council of Medical Research ta thaduna routine practice oina influenza amasung flu ga mari leinaba test sing tawnaba thakibane haire